Connect News Media tabiriba singbu taramna okchari. Kuki militant singna fakhriba angang ahum yauna nupi ahum adu Houjik kari oramgani haiba ngamdri. Police na thiba humbagi thabak chathari. Adubu tek takaidana phangadra haibasi houjiksu chingnaningai oiri. Thogliba lan asida kuki singna nupi angang sing amadi misam singda araiba target mamangda su kaya tawkhre aduga houjiksu tawba leptri. Jiribamda CRPF ki encounter da kuki militant taramathoi laikhidraba matungda Manipur gi anoba irang amadi law and order gi fibham asibu control taunanaba center na chaurakna CRPF personnel lisingani yauba ahenba company kun state asida tharkhre. Home Ministry na November 13 numidangda company sing asi by year chananaba amadi khudakta state asida deploy taunanaba order pikhi. Company sing asi November kuntra fauba Manipur sarkar gi makhada legani. Kuki militant taramathoi encounter tawkhiba thaudo asibu Kuki CSO singna militant nate khungak pa volunteer singni haina claim tawri. Adubu social media da minamba yarabasu ground da karamna minamga dawri. Manipur lengakna mangkhriba angang yauna miyoi taru asigi tekta kaidana kannanaba mari lenaba stakeholder pumbaga contact tawri. Government source ki matung inna asigumba kidnapping ki thodok asi hana suthokre adubu makhoi tekta kaidana halakhi asumna thodo asidasu soidana tekta kaidana halakani haina thajanari aduga atopana kal amadana Manipur dagi tonganba administration amagi demand tawriba Kuki MLA tarana November 13 da statement ama piduna government lawyers na Supreme Court tapikiba statement CM Biren na peace puroknaba honariba asida Kuki MLA singa thengnai haiba adubu aranmani haina haikre. CM Biren gi chauna critic oiriba Kuki MLA Paulian lan hokip yauna Kuki MLA tarana signature toba statement amada hairi. November 9 da Supreme Court ki hearing gi matamda Bharat Sarkar gi Solicitor General na haikiba CM na Kuki MLA singa thengnari amadi Manipur gi fibhambu shanti porokna bahonari haikiba adugi maramda khangmangamki. MLA singna hai top government lawyer gi submission adu aranbani amadi Supreme Court pu lana lamjingna bahonnabuga manai maramdi haukiba thatarani pandagi maitei kuki gi lan haukibadagi makhoina Manipur gi CM ga thengnakiba leite. Kuki MLA tarana hai aikhoina masi makhata na clear tawri madudi May 3, 2023 gi matungdagi makhoina CM Biren ga loinana meeting amata tawkhiba leite amadi matungda su mahaka thengnaba pamde haiki maramdi CM Biren Imphal Valley da makhoi gi misingda ngasi phawba chathariba violence asigi mahak mastermind ni haiki. Kuki jogi MLA taragi statement asi adugumba matamda lakli madudi November 9 da Supreme Court na Kuki Organization for Human Rights Trust da CM Biren gini haiba leak oikhiba audio clip adugi authenticity unnanaba material sing unnanaba order piki. Audio clip adugi base ta trust asina Manipur violence ta Manipur gi CM gi role yaubagi maral siduna court ki miyeng makhada special investigation team SIT da investigation taunanaba demand tauduna petition file tawki. Manipur government hairiba tape asibu kanglop ki irangna soaliba state asida shanti ki process pu akaiba pinanaba semdokpa tape ne haiki. State government na August 3 statement amada haiki coordinated amadi targeted oiba campaign ama chathari masida X account da manaba caption ga loinana audio si share tawri haiki. Manipur sarkar na Kuki organization na siriba maral asibu anirak deny tawki. Ahanbada August 3 Kuki student organization KSO na audio clip asigi saruk ama share tawkhibada aduga anisubadana August 10 da national news website The Wire na issue asigi maramda report tawkhibada tawki. State government na August 10 da atopa statement amada haiki state government asumna semdokpa clip asigi matengna aranba paw amadi propaganda sandokpa bu anti national activity oina lawi masina community singi marakta yeknaba amadi thajadaba hengadhali. Masina state asida law and order gi issue bu hena phatanaba amadi community gi marakta lainariba maribu hena phatanaba honabani haiki. State government na haiki maru oina state amadi central government na lokhaliba peace initiative asibu derail taunanaba honabani haiki. Aduga Kuki MLA sing houjiksu relief camp ta lariba miyoi lising kaya asi hanjin bayauna atopa issue singda discuss ki maramda makhoi gi oiba tonganba administration ama piba
political solution ama hana pibada houjiksu chap lebli Kuki jo MLA amadi Kuki CSO singna CM Biren bu post tagi lawthoktriba phawba wari saba oithokloi haina leiri asumna Houjik Manipur thugaiba pamba force ngasi hengalagli hairiba force ngasina akhuba kanglup ki card sanari masina state asigi historical amadi legal gi yumphambu mangali furup kuntra mari kuntra manga punna leminariba mafam amada kanglup amada centric oiba homeland natraga administration tanba asi hiram amata da sanadaba amadi irrelevant oi aduga khwaidagi ngaklibadi CM na ama hai Kuki MLA singna ama hairi Houjik oiriba state asigi fibham asida achumba si karino Kuki MLA singna hairiba si chumlibra CM na hairiba asina chumlibra natraga makhoi masen punduna prajabu apangba semlibra haibasi miyamgidamak houjiksu wahang ama oiri video sidang asigi di matang asoi fawbadang thagasari